ngasi Manipur si mang da tariba akhoi pumna ki mang da tarib si Manipur si karang makhal ki progressive oiba kumang sauksin ba saukhat pa Manipur ama wahan sige hai si akhoi khuding ki mang da targa lei masi karang hai na mai pa thokhan sige hai targa di Manipur da chathariba amasung India hai ba laingak sigi makha da chathariba democracy si karang makhal gi amadi karang makhal gi quality of democracy no hai se koina wahang ba masang ai koi da ngasi chanariba democracy si experimental democracy ni full fledged mature oiraba mai pak laba democracy natte democracy se experiment tawraga democracy si evolve tawna puraga miyamna completely lenga pa ideal oiba democracy do purakna bagi process amaga ne hai ba democracy si koina mai pak na purake hai taragadi lairiba laibak da laiba miyamna participate tawba miyamgi popular consent ki semba lengak amana lengak tuga miyam tuga tuna salaga aphaba lengak ama purakadu madu functional democracy ko hariba functional democracy asi purake hai taragadi lairiba ngasi Manipur da sathariba democracy si karino haina koina hangba matamda Manipur da democracy lairibra Bharat da democracy lairibra ganatantra lairibra hai taragadi laitre ngasi Manipur da sathariba Bharat ki mafam ayam da sathariba lenga kudungak si fascism ko fascism haibani kaino mioi khujok kharana laibak tu paisal laga magi tongning ba tawba magi apam ba tawba prajagi apam ba prajagi konjel ibul nam thara ga tham masi ki hariba fascism se nam thage hai tar gadi Manipur miyam hobuna tan lambi leite adu ai tar gadi Manipur si kana kana gi no Manipur da kana Manipur oi gade ge haibo hang si hana lepthok na ma mathong tai Manipur masa haibasi kana no hai taragadi yelhongmi kuina dagi leiraba yelhongmi amasung Manipur sembada yaurapa kona dilakpa kuina di khundaraga leiraba Manipur sembada contribute tawgraba furup mayamsi makoi se natives amasung indigenous sina Manipur masani makoi da Manipur ki hak pungna makoi dal lai ngasi Manipur ka maina leiri haini yemba matabda Manipur pum toire totally collapse tawraba governance and the administrative system amane ngasi Manipur da laisi karai da ki lokhat sige habra lokhat pam ama bo lokhat ngai laitra adugi Manipur ama khakni pum toi ra karamba lokhat toino nungsina da ba division kanglup ki furup ki hatred khaidokpa hingsa laitabana lairabana khamtheng aba pankhai laitra ba wakat pham laitra ba pum toi ra ba kaitharak ba khunai amana mapung oi ra Manipur ama khakni hariba kibam sida aikoi khunai asina kibam sida ki thoklak ke hai taragadi pambai amakhak lai madudi lairiba BJP ki sarkar ase maru phungna phuktak laga Manipur ki lamthok panatra Manipur panna pambai ama bolai BJP maru phungna phakpangam party di Congress mathandani Congress natana Manipur ki BJP maru phungna phukpan ngamgaraba party ama bolai te aduna lairiba pibam sida community based oiba administrative model mayam ama kangluk simsina inkhal e furup mayam sina hairiba model sida ai gi furup khaki saukhatna ba ai gi furup khaki saukhatna ba haidana ai gi furup khaki saukhat chai taragadi ai loi ba haibane masi ai koina furup masen khamna gada bani pulap saukhat matara saukhat minaragadi pulap hingminnagani ai ithanda saukhat ge hai taragadi ai su yauna tumbaga leibak se pulap mangminnaraga amattagi oidana mitu ki khutta leibak se takhini aduna kangluk naiba community based oiba administrative model se Manipur da sumai pa oi malengi atai da sumai pa tri masi furup kuting mangna ekoi khangmina ba mathau tai haujik leiriba Manipur gi hingsa ngarang maktara kanto sabal da yum taruk mai thai singda kayam mai thari kayam hai nogi routine oiba pau mo oi hairiba film sida leiriba conflict se kangluki irang la kari no haine jeng pa matam da kangluki irang na te mati mase state sponsored violence amasung terrorism ko state na yaur ga sathaba violence masida leiriba BJP lenga se hongbadagi loi bo irang si conception dagi na hojik pong makoi full da yauri maramdi leibaki daita kana na pugadabano leinga na pugadabani sahi tara palakpa matam da sahi ahum lan sathaba irang sathaba haibase makoi gi makut yaudana sathaba natte makoi gi makut yaura sathaba gi sahi hum leibang se tumna ba mai kha bang bani makoi na aduna
हाइरिबा लेंगासिना तौरिसि मियोय खुजों खरक खरना मियाम इहुलसि सानरगा चटपनी याम मियोय नते हाइरिबा फत्तबा मियोय लीडर सिंह से अखोइना टारगेट तौबा अमा संगी मखोय लौथोपस अमा संगी मखोय से फासिस्ट की लीडर ने हाइरिबा फासिज्म से थेंगाइना गे हाइ तारगदी पॉपुलर कंसेंट मियाम अपामबना पुरक्पा गवर्नेंस अदुइतुना ख्वाइदगी सौबा रेजिस्टेंस ने हाइरिबा रेजिस्टेंस से एंटी फासिस्ट रेजिस्टेंस करम मखल की मियाम की पॉपुलर मैंडेट ना मियाम न सेम सरकार न पुरकदम मधुगी सरकार न पुरक से हाई तारगदी कांग्रेस मा पार्टी नतना मणिपुर ओन पुरक न अमत लैरोय अदुना मणिपुर की मियाम न ngasi कांग्रेस न वोट पिना बियो अनोब मणिपुर अमन सेमिनसी पॉपुलर कंसेंट का लोइना ना मियाम की अपाम का लोइना ना तू न लगा कॉन्सेल पुलम पुथोमिनरगा अरै लेता तानरगा मानव खुनाई अनेम वांग लेतबा ट्रांसपेरेंट ओइबा अकाउंटेबल ओइबा लैंगाक अमा पुरागा अनोबा मणिपुर अमा यावल पुरक मिनसी अनोबा मणिपुर अमा सेमिनसी हायरगा इपुना मपुर मगलोसी मणिपुर बु कनबा अमसु इंडिया बु कनबा इंडिया बीजेपी हाइबा पॉलिटिकल पार्टी सिदगी लामना लेनबो होनबदा आइगी सरुक थौदांग लौजगे हाइबदु मयाम थमजरी अमसु ngasi aina political field changjare ize present ngasi oina bo khanba nate ai tasengna hayeng yumda lehoriba icha isu I matum mayam du mui dam ta khallaga thola abani someone has to take the responsibility haiduna thokjarak pani aduna yumda ka lehoriba icha isu bi khallaga u panbi ya tharasi muina chahona ba mahi mui bu urum ohuna ba kallasi akoi gidi punsiji sai wai 40 years enjare akoi mamang da lami tejal abani adu yumda ka chulai ta lehoriba do adu mayam du gi ai khallaga politics changjara pani musu mayam du sojo bi biu amasu khalakada puju kendra dagi ai bu sibiba party bu sibi duna haina ruba hono ruba lai tana lapiba hunong su thagat chari amasu tung sang na khut chamga chamina ji haina hairaga patang se mayam dagi khonjari ai am ka hena ko ge congress party ge adu manje india da leriba national party ge regional party ge thoidoi no maram da yamna ka hena mamuta na neinuru ba misak ba oidrabasu aina khanjam ma khak nei madudi manipur se karma intona tangade ge halu wakhalon do du khatang ye thamoi da khanba loina na ai se kairau kendra gi manung da leiba yam gai awang leikai haiba manipur university gi mamang kitang chansel lag leiba adugumba yamna apikpa yamna laide ba imung amada poksara pana maram oiraga miyam gi sebasi matam sangna thangjaba ngamdana lanai gi oiba hingnana bagi lambi da sakhiba na maram oiraga aina after retire ai bayam gi seba tawrage aduga ai gi lemhori ba punsi gi sawse kathogi haibu wakalun do phawjara pana maram oiraga ngasi ai miyam gi mamang da ai khongpham set lepsara ba du misaka magoi manipuri ma gi tampak tak saurapa पृथ्वी दा लेरिबा संसार दा लेरिबा मिपम खुदि मंगना अतोप अतोप मफम दा कारबार तबु ओरबसु हिंगनन बगी लंबी थीबबु ओरबसु लाइरिक लाइसु तंबबु ओरबसु लोइरकपद ममा लेपाक मरम दम दम तंग हल्लक निंगबा हल्लक पाइबसे ताइबंगी हौना साप ओय अदुना मरम ओरगा आइखोय मणिपुर इमा हाइबसे आइखोय के खोंगनेट फम ओरिबा इमा लेपाक हाइबसे मसिदगी हेनबा पृथ्वी दा संसार दा अममुक लेररोय इमालयबांग मणिपुर को कनबा इमालयबांग मणिपुर को शांति थंबा हाइबसे मसे कोई पुन मके असोब थौदांगनी हाइना खनजबगा लोइनना आई सामक्सु इमालयबांग मणिपुर कंदब याते हाइब खोंबम दुदा लेप्सरगा ngasi sigumba miyamgi mitmangda aduga masigumba thauramasida saruk yajaba phangjabasi ai imalaiba ki tamata khalaga songthok saraklaba bisakamani ai gi punsi se imalaiba ki tamata kathoba oijerage haina mayamdagi nijabani मणिपुर नतना पृथ्वी की मफम सिंब थुंगना ngasi कोई पार्टी की प्रेसिडेंट की कोई काद संजरुबदा महात्मा गांधी बापूजी महात्मा गांधी की मूर्ति दगे हौरगा भारत मणिपुर मसक थोपा यामना प्रेसिडेंट की थोपुरम कुंछागा माथोई की फोटो न लेतिंगगा मणिपुर कोई इंडियन नेशनल कांग्रेस की मरु हुलखिब सही क्या सुरबनो यामना सांगना दुगुंबा मरासियतबा शासन चलाइबा हैरबा अदुगुंबा पार्टी अमा इंडियन नेशनल कांग्रेस ओइदन लाई सिगुंबा कांग्रेस पार्टी से मसीदा संद्रबदी मणिपुर से शांति फंगबंग मरोय मणिपुर से शांति लेहनगे हैरबदी कांग्रेस पार्टी नतन ngamaroy haiba asadumadi aingoda thajai aduna maram oira ngasi कांग्रेस पार्टी की खुबा गेपा कोई लेंगयान फंगजबा लोइनना ngasi बनुमिसिदगी कैराव केंद्र दा लेबा प्रजा सिंह
थोंजू केंद्र लेव प्रजा सिंह केंद्र मापन के ngasi पुनबिरिब प्रजा पुनमकी सिलेना ओइसलिसे ख्वाइ पुनमना मणिपुरी मा कन्ननबो होनबदा कांग्रेस पार्टी दा हेड शक्ति पिना कांग्रेस पार्टी ना लेंगाप शासन पायनदना मणिपुर दा पीस थंबा हाइबदो वेहलसी हाइबो वाफम से थंजवा कलवेना कांग्रेस पार्टी is only the party. Congress party is only the nascent party to save the life of Manipuri ma ponmong thagat sari. Of Manipur, are you ready for that? That's the question we have to ask. I koi isa ki responsibility masak khangba darkar hoy. Chahi ahum helaba sida koi bo treat tawbiri ba mawang masida hoba hayeng lupa lising mga tarada chat khigadra dunia ni question tawningi chi mayam da. Please forget MP election da honorable MP bu mayam na अखोई की कांग्रेस पार्टी की एमपी थागत पीग्रे मयाम न उबीरे अदुगी आउटकम ngasi दरकार होय बदा लई मखोम न चलगा लाउ रुबदु कनानो कांग्रेस पार्टी की एमपी ने निंसिंग बियो ngasi फावबदा चाही मरी सुरकदो रसिदा वर्ल्ड वार लेभन मंगम ब पापा दो मणिपुर द के दो वी लाक्त्री नो बा अखोई जी वो करी ने खनबनो बा अखोई जो अतोमी की मचारो अखोई इंडिया की शानवदा अखोई ने पीरे ब कंट्रीब्यूशन मणिपुर से पावर हाउस ऑफ स्पोर्ट्स इन इंडिया कौरिबने अखोई की कल्चर दा अखोई ने पीरे ब कंट्रीब्यूशन अखोई मणिपुर सिबो एमपी अनि खक्ता की ओइनो उबीरब्रो मसी अखोई याकाय रोल थोप मतम ओइरे अखोई वेक अप तो मतम ओइरे aina mayam da hijacking is let's forget akhoi hojik transition phase ne akhoi na leiriba se each and every one of us has the responsibility to bring the change in Manipur sidagi hankhraga lupa lising manga tarada wan thabiranu BJP na hai lising lakh ahunga chahum करोड़ लाख होंगे चौहम रेडी ले रहे एनी मी तुम ले रहे कोई सरकार सेम नहीं है रे बा अदो हम तो छुटे अच्छे दैट्स व्हाई आई जॉइन कांग्रेस पार्टी लेट्स डू इट थैंक यू वेरी मच